Pambeina Luchingba Unlf Mpa gi Chaniga Maudraga Mari Battalion gi Mahuta Manga Suba MR Amadi Tara Suba IRB Personal Singna Mahut SINKHRE Imphal West ki Faying Chingda Laiba Pambeina Luchingba Unlf Mpa Chaniga Maudraga Mari Suba Battalion gi Mahuta Manga Suba MR Amadi Tara Suba IRB na Mahut SINKHRE manipur lengang amadi center lengang na miyang gi apamba tabidana center ka santi gi wari sanari ba nungshum da leiriba Pambeina Luchingba Unlf Mpa Chaniga Maudra Humdoi Marching Battalion ngarang puthokraba matungda Faying Chingda laiba Pambeina Luchingba Unlf Mpa gi Chaniga Maudra Mari Battalion asisu State Force amadi Central Forcing na ayukta puthokibani Mpa gi lanmi sing puthorakpada Faying gi khunja sing na miyam da cheng Kuya amamam pidana pangal thona handana mathau tauruna ba yaifa thauzal piki ngasi puthoki ba Chaniga Maudraga Mari Battalion gi lanmi sing adubu yaithabi lokol da leiba camp ta leigani hairi amadi ngarang chakhi ba nongshungi Chaniga Maudra Humdoi Marching Battalion gi lanmi sing aduna ingorok Battalion da leigani hairi Chaniga Maudraga Mari Battalion gi lanmi sing puthoki bada Faying gi miyam na manipur amadi center lengang chatharakli ba thawong asibu pen da ba wafam kaya phongdorak pagal loinana State Force na mode silagasu kaya yamna miyambu ngaksen mangamgadawribagi haiba wafam sing miyamna phongdoknaraki Faying gi khunja sing na makhata na phongdoraki bada mi chaba ngamba kuki militant sing bana lengak asida kangkhatuna thamli leilon wifi da Central Force na kuki militant chama rombu question duna thamlaga makhoi bu fabagi mahuta makok thongbagi order ni haiduna kuki militant sing bu thadokiba asi yamna pangdaba thawong ni haina miyamna yaningde haina phongdokhi Pambeina Luchingba Unlf Mpa gi ichilnaw singbu paliba lengang asina micha miyam gi setuna pubikhre angam athona tawge yawnga tawribani micha miyamna kari shu haiba ngamde makata na karigumba Faying gi akoiba mafam singda nongmai kapshilpa pamdaba thodok thogalakpa matamda lengang asina tekchak pumna mapugadamni haina su phongdoraki